mayam pumnamakpu khurumjari ngasigi maruoiba update khara thamjage. Manipura tholiba Erang Asida thiba khangkhidraba amadi laikhidraba Singgi mathau mangam pangthoknaba imung manunggi Meeoi singda lupa lising kunthra khusinaragani haina Chief Minister N Biren Singhana mayai tangban lauduna ngarang phamkhiba cabinetna warep laukhre. Daisram Kaman Babugi case CBI da sinaragani haina State Cabinetna warep laukhre. Governor di laklani Chief Secretary di khangdri. Hayeng December tang kunthra ayuk pung taruk tagi numidang pung taruk fauba Manipur pumba general strike lauthokre. Meeoi ama makhungda maine saktuna Siramle. Thamna pokpigi kuki terroristsingna leiba bangkani haina post ama thagalakli. Saibonda hauzik army kana thingduna thamle kuki nupisingna maitin nupina tawba oiradi loirene. Kuki nupising tata sinaduna kanna holi army thingnaba. Nongmai bom kapnaba kuki na maitei singda kaptharakle kotuna kuki taba mafam singda maitei na attack tarukle haina bungpi thamna pokpida 12 hours to ten shutdown tawkhre. Angakpani ko kuki noise onthoknasu nasin thikredako JAC na khongjat makhatana satharakpa oina Thauban district ki office sing so lonchilagani aduga JAC ki maikaidegi su nungaitaba khara phongdrokli. Lan horakpadagi fana kuina kuki singna maitegi yumsing mai thadoklabasu aigi yumdi yaudabani adubo hojikti tumna sakhre inaupi. Saitonda khut thoknabagi pau leite pau lana sandokpiganu